Mathangi numitta makhugi imung anigi mapa anima Arjun gi mamanaba ama luhongbagi punna yawba chatle. Luhongfam maduda Arjun ga thaina larik taminarakpa Siba kauba mamanaba ama thengnai. Siba na Arjun da kuire ukhidaba kamdauri thaina dinang politics ta yamna interest laikibani. Asumna makhoi ani wari sanaduna leiringai luhongfam maduda minister su lai. Minister na luhongliba vor amadi kainada lai chairamlaba matungda Ramuga Chantiga ubadagi makhoi anigi manakta sangselai. Aduga Thaudok thokliba ahaladuda Ramuga Chantiga punna leiramle makhoi ani yauragadi thauramasi mapung pharani. Arjunda muwansinduna kamdauri nungairibra hangi. Arjuna hoi sar adum nungairi. Minister na mi singse nanggumdana laik shu hairaga politics ta khongdaraklavadi fagadabani. Aidi tasengna harauribani nangna aikhoigi party de yaurokpado. Ai shutare aikhoigi party gi youth ki leader asi nangna oire haine. Arjuna hoi sar. Minister na Sibada Arjun se nangi classmate la hangi. Siba na hoi baba mani. Minister na Siba se aigi chanupani. Siba su luhongbira dobani. Mahak Siba gi luhongna bagi damak mau ama thiruge haiduna fagi toromaga mafam adudagi satkre. Siba na Arjun da mahak yumda leifam chafam khangdre. Luhongbagi wari ngakta ngaire. Haujiksu hankibaga toroktoine. Aina khoidaba apaba nupisu thiningi. Adubu thibadi phangdri. Arjun na nangna pamliba nupi moong si karambano. Siba na bai madugi pakhumdubu aibu kamaina pi sinone. Aina pambadi yum koigadaba nupi ama pame. Masdagi luhongbu lusilakpada Chantina Arjun bu kautholaga Siba se nanga angang oringai kanda laik taminarakpra. Arjun na hoi mani khura. Chantina mahak ase kamdauba mino phabro. Arjun na hoi fai chinglemba afaba mini khura. Chantina faragadi mahaki luhongbagi nupi ama thiribado aikhoigi subabu oina thazakibadi kamdawi. Arjun na atudi yamna faba idea ni khura. Ai haujimak mangoda wari torage. Mastagi Arjun na Sibada nupi ama leire haiduna magi machanupi subagi photo ama yenghalli. Siba na sidi yam phajai. Arjun na mahak asi atai kana natte aigi chanupi ni. Mahak HBC da project manager oina thabak puri. Karigumba nangna mabu pamlabadi nakhoigi family aikhoigi yumda tharao. Masidagi silasi Risiga Radaga chahi taragi matungda makhoi anigi birthday punna makhoi ani torame. Radhana Isorda masigi matungdagidi makhoi anibu punsigi oina khaidokna hanbirano. Aikhoi ani matam punamukta punna leiminna hanbiyo. Handaksu makhoi anigi gip adu chap manarame. Wakhan manaba haibasi chap manana thokalle. Masidagi silasi Sibana Arjunda call taurai. Mahakna magi imungi misingda subagi photo adubu yenghalle. Makhoina sumabu yamna pamnare. Nangna yaragadi aikhoi nangi nachanupi dubu aigi ima baba puraga yengba laklake. Arjun na hoi ado aikhoi imada ai hoji call tawraga amta haige aduga maroldo nangonda khangalage. Masidagi silasi Radagi mamana machanupi subabu mafi marol loshelo nupa mayungi mi yengba laani. Subadi makhoina tawribasi yaningde maramdi mahaki nungsinaba nupa lai. Mamana magi setna chanaba phirol sana lupa loina lautholaga thambire aduga yam thuna loisilaga thoro hairami. Siba mama mapa puraga subabu yengba lakle. Subagi mamana subabu cha puthohali. Sibagi mapa minister na subabu magi mamau nupi oiningkhre. Maramaduna makhoidi luhongbadubu thujinba pame. Makhoi aunpot meham tawbagi mathau tade. Makhoina pamlibadi mamau nupi lakpa khaktani. Subana mamada karino toribasibo nakhoina ingonda yumda makhoi yengba lakani khotkaniena karishu haidribase karigino ikhang khangaudana yamna thuna makhoiga luhongbagi wari sanaribase. Mamana tapthau khudimak ase nangi phanabagi damaktani. Minister na mafam aduda hanadagi leiramba invitation card ama urakpadagi card ase nahangi luhongkhibadugira aikhoigi su luhonglagadi miyoi lising 10 dagi hena baton tawgadoribani. Aikhoidi rajnitigi imungnina sithan anthauba yaba natte waraunagadoribani. Talak aduda suba thorai aduga sorry sir mahak masigi luhongbagi wafam asibu yaningde. Subagi wafam asida mayam adu maithong langsinakhi. Mayam marak adudagi Arjunna amuka henna phibam soksinkhre. Risigi mamana subagi manakta jangsilaga karinu ibema nangna hairibadubu masi nangi nayambana nangi damakta sillanglibani. Salo manungda sangsilo. Minister adudi ikaibana loikhre. Risigi mamana kaisu khanbiganu angang oidana toribani. Subana muka suthorolaga anti aise angang natrabani. Aisu loina bab tarabani. Aisu khudimak loina khangli gyan taraba misak amani.
Antigi chanupa ahal aduga aiga yamna pattana nungsinari. Aikhoi ani luhongba pame. Subagi wafam asida mayam adudi amuka hena ngakpa haibadu oinakre. Minister adu ikai manbadagi phuklauna hawgalaga chatlase law hai. Arjuna minister bu tanaraga makhoi tasengbadi angang ani asi mari lene haiba khangdabagini. Mahak lale haizage haiduna satpani. Adubu wa haiba nangdringai minister aduna Arjunda karino toribasibo. Nangna masigi issue asibu karamne hendan tawba ngamgadoribano. Karigumba nangna nangi nachanupibu aigi chanupaga luhongba pamlabadi. Nang karigi nachanupida aigi chanupabu yaningdabra hangdribano. Imung ani sipunduna dum leiringai nakoigi akoibada samasasida mapanda kari chatnari kari thokli haibadudi nakoi karisu khangdre. Sumaina torobadi samasasi karam torokani. Arjun nakoina toribasi phazamande hairamaga mafam adudagi satkre. Arjun magi marup adugi mamangda amadi magi party gi leader minister adugi mamangda sangsi siba haibadu thokle. Mahak ikaiba henmanbadagi sauningba doina onthakre. Arjun na subabu phuge haiduna sangsilli. Mapana karino nupi masada nangna khut thage toribadubu. Arjun na hoi chumi baba nupi da phugadaba natte. Hairamaga mafam adudagi yamna sauna rishigi mayamba Kartik ki office tamna chatkre. Arjun na rishigi mayamba Kartik pu magi office ta koithi thirakpada Kartik phone da wari toroga lerame. Arjun na Kartik pu magi office ki mi mayama mangaduda mamai mamit khangdaba makai phujili. Matam ayamada nangna aikhoigi yumda suru nasinaraga leiribadudi aigi chanupibu lumlibo oire. Karamna aigi chanupibu nungsiba phawribano ai ngaki. Karigumba nangna aikhoigi yumda khongthang ama hek thangjilaklaba aina nangbu hatokani khango. Asumna warning toromaga Arjun mafam adudagi satkre. Masidagi Rishiga Radhaga numit taraba kanda koiba chatlubadagi yumda halai. Radhana Rishida makhoi ani punna yumda sangminarabadi yumgi misingna kainoma khankini chingnakiba yai. Aduna mahak hana chatlage. Aduga Rishina pungkhai amagi matungda sangla ohai. Rishishu Radhana hairibadudha yare. Radhana Rishigi khajaida kiss toromaga mahak yumda sangkre. Rishi Radhana hairambagi matung inna pungkhai ama leiraba matungda yumda changi. Mahakna magi kaada satpa matamda mahakki mayamba Kartik soktuna mabokka phammaga leirame. Rishina mayamba Kartikta kari toroge hangi. Kartikna bike tushinbagini. Rishina nangdi mangdu ahingda mangi haidadana ayuk nungtinduna mangaga chatlaba. Rishina mayambagi fivamadu yamna sokpa malakpadagi manakta sangsilaga kupna yenglakpada mayambagi soklibasi bike tushinbagi natti haiba khanglai. Aduna Rishina mayambada kamain torino kanana toribano haiduna kupna hangalai. Mayambana Rishi khangadi salan sani haiduna mayamba Kartikna asengmadu haide mahak bike tushinbagi ni haina khumi. Rishina nangi phivamasi bike tushinbagi natti kanana toribano kanana no haina hangalai. Talak aduda mamaga mapaga thorai. Aduga thokiba thodok adugi matangda Rishida loina haire. Wafam asi tarakpadagi Rishi yamna sauna Radhagi yumda chatli. Aduga Arjun bu thoro laoina kokthoi. Arjun thorokpaga Rishina Arjun gi mamaida khutumna hanjin thinjilli. Nangna aigi iyamada khut thaba yabra haiduna Arjun bu phui. Arjun chu mangonda Rishina khut tharaklabanina gamla chaphu pairaga Rishida thome. Makhoi anina phunaringai Ramuna kanthokpa changlui. Adubu Arjunna mapabu inthorai. Chanti namuk changsinduna khamdoknaba hotnabadasu Arjunna inthoki. Rishi mapa tushinbadagi phunaba lepi. Rishigi mabokna magi machanupa Chantibu Arjunna inthurakpadagi Arjunda mabokna chai ahallamanda thakshi khasi thamde haiduna. Radhagi mamana nangi nasunupanadi mayamada khut tharibasi thakshi khasi naibagira. Rishigi mamana Rishina Arjunda khut tharibagi maramdi nangi nachanupa Arjunna magi mayamba Kartikpu office ta tamthina phubirambagini. Radhagi mamana madudi nangi nachanupana machanupi koirambagi sauningduna tawbani. Arjunna mamada yare leplo haiduna khame. Aduga Rishida nangna ingoda khut tharaklibado aina nangbu phajinduna thambangami. Nakhoi aikhoiga matam kayadagi loinarake tinarake haidana aina madumakti tawbidabani. Karigumba nakhoigi imungi mi ama hek aikhoigi yumda changlaklaba aina changlakliba miyoi adubo hatokani. Rishina nang aikhoibo hatkaniaba se hatlo se haiduna sangsilli. Aduga Rishina karigumba nangna aigi imungda awaba tanaba karigumba ama hek toroklaba aina nangbu kaidawbagi yango. Arjunna kari tawgadoriba. Rishina adudi tawro aishu tawraklage. Rishigi mapana Rishida chai lamchat naidaba thabak tawgano. Rishina lamchat naidrise aina te baba mahakni. Nahakna ngasi aigi iyamada tawromlibado karino. Arjunna magi mama mapada ngasidagi Rishi khui imunga makhoiga mari tatnarabani.
ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯌꯥꯔꯣꯏ ꯃꯍꯥꯛꯀꯤ ꯃꯌꯣꯛꯇ ꯅꯈꯣꯏꯅ ꯂꯦꯞꯀꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯔꯥꯙꯥꯒꯤ ꯃꯃꯥꯁꯨ ꯔꯤꯁꯤꯒꯤ ꯃꯃꯥꯁꯨ ꯃꯕꯣꯛꯁꯨ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯔꯥꯃꯨꯒ ꯆꯥꯟꯇꯤꯒꯗꯤ ꯀꯔꯤꯁꯨ ꯁꯥꯎꯅꯕ ꯂꯩꯇꯅ ꯑꯉꯥꯡ ꯃꯁꯦꯟꯒꯤ ꯂꯥꯜ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯂꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯁꯤꯕꯨ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯣꯡꯃꯇꯁꯨ ꯈꯠꯅꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯧꯅꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯂꯦ ꯔꯤꯁꯤꯒ ꯔꯥꯙꯥꯒꯁꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯅꯨꯡꯁꯤꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯃꯗꯒꯤ ꯏꯒꯣ ꯇꯧꯅꯈꯤꯗꯨꯅ ꯁꯥꯎꯅꯔꯒ ꯂꯩꯔꯨꯕꯗꯒꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯇ ꯐꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯆꯠꯃꯤꯟꯅꯕ ꯈꯣꯠꯄ ꯍꯧꯔꯛꯂꯤꯕꯁꯤ ꯏꯁꯣꯔꯗ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯍꯟꯕꯤꯅꯨ ꯀꯥꯏꯅꯍꯟꯕꯤꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦꯒ ꯃꯌꯥꯝꯕꯒ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯝꯕꯒꯤ ꯋꯥꯍꯧꯗꯒꯤ ꯔꯤꯁꯤꯒ ꯑꯥꯔꯖꯨꯟꯒꯁꯨ ꯇꯝꯊꯤꯅ ꯁꯥꯎꯅꯈ꯭ꯔꯦ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯅꯧꯅ ꯃꯌꯣꯟ ꯆꯣꯡꯂꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯃꯇꯥꯡ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯔꯥꯃꯨꯒ ꯆꯥꯟꯇꯤꯒ ꯋꯥꯀꯤꯡ ꯍꯜꯂꯛꯄꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯇ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯗꯤ ꯑꯃꯅ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯗꯕ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯔꯤꯁꯤꯅꯁꯨ ꯑꯥꯔꯖꯨꯟꯅꯁꯨ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯇꯦꯂꯦꯁ ꯃꯊꯛꯇꯒꯤ ꯌꯦꯡꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯏ ꯔꯥꯙꯥꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯔꯥꯍꯨꯜꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯌꯥꯝꯕꯗꯨ ꯐꯨꯔꯝꯗ꯭ꯔꯗꯤ ꯐꯗꯧꯕ ꯅꯪꯅ ꯃꯌꯥꯝꯕꯗꯨ ꯐꯨꯔꯨꯔꯕꯅꯤꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯅꯤ ꯇꯥꯡꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯛꯄꯁꯤ ꯍꯟꯗꯛꯇꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯆꯍꯤ 15ꯒꯨꯝꯕꯗꯤ ꯆꯪꯗꯧ ꯃꯥꯜꯂꯦ ꯔꯤꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯔꯥꯙꯥꯕꯨ ꯈꯔ ꯊꯦꯝꯕꯤꯅꯕ ꯍꯥꯏ ꯇꯥꯂꯛ ꯑꯗꯨꯗ ꯔꯥꯙꯥꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯔꯥꯍꯨꯜꯅ ꯔꯥꯙꯥꯕꯨ ꯀꯧꯁꯤꯜꯂꯒ ꯔꯥꯙꯥ ꯌꯦꯡꯉꯣ ꯍꯥꯏꯕꯒ ꯔꯥꯙꯥꯅ ꯔꯥꯍꯨꯜ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯃꯤꯇꯣꯞ ꯌꯥꯎꯁꯤꯜꯂꯛꯇꯕꯅ ꯐꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯅꯕꯗꯤ ꯑꯗꯨꯝ ꯂꯩꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯔꯤꯁꯤꯅ ꯔꯥꯍꯨꯜꯗ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯔꯥꯙꯥꯁꯨ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯔꯥꯃꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯤꯚꯤ ꯁꯦꯔꯤꯌꯦꯜ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯑꯣꯟ ꯇꯧꯅꯕ ꯔꯤꯃꯨꯠ ꯑꯗꯨ ꯅꯝꯂꯨꯏ ꯑꯗꯨꯕꯨ ꯔꯤꯃꯨꯠ ꯑꯗꯨꯗꯤ ꯅꯝꯕ ꯆꯠꯇ꯭ꯔꯦ ꯔꯥꯃꯨꯅ ꯔꯤꯃꯨꯠ ꯑꯁꯤꯗꯤ ꯆꯥꯟꯇꯤ ꯍꯣꯏꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯥꯔꯖꯨꯟꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯄꯥꯗꯒꯤ ꯔꯤꯃꯨꯠ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯃꯌꯥꯏ ꯆꯕꯨꯛꯇ ꯊꯨꯗꯦꯛꯏ ꯑꯗꯨꯒ ꯑꯅꯧꯕ ꯑꯃ ꯂꯩꯔꯛꯑꯒꯦ ꯃꯇꯝ ꯑꯁꯤ ꯍꯣꯡꯂꯕꯅꯤ ꯅꯈꯣꯏ ꯅꯁꯥꯁꯨ ꯃꯇꯝ ꯑꯁꯤꯒ ꯆꯨꯅꯅꯕ ꯍꯣꯠꯅꯧ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯁꯤ ꯍꯣꯏ ꯔꯥꯙꯥ ꯍꯣꯏ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯆꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯕꯁ ꯈꯥꯝꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯗꯥꯎꯅ ꯌꯥꯔꯤꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ ꯃꯔꯝꯗꯤ ꯕꯁ ꯑꯗꯨꯗ ꯁꯤꯠ 2 ꯈꯛꯇꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯁꯨ ꯔꯤꯁꯤꯗꯤ ꯇꯨꯝꯗꯕꯤꯗ ꯔꯥꯙꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯔꯥꯙꯥꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯔꯤꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯤꯁꯤ ꯏꯀꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯆꯠꯂꯤꯕ ꯕꯁ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯧꯕꯒꯤ ꯍꯦꯛ ꯈꯥꯝꯕꯒ ꯈꯨꯜ ꯑꯗꯨꯒꯤ ꯁꯔꯄꯟꯆ ꯑꯃ ꯒꯥꯔꯤꯗ ꯐꯝꯃꯒ ꯕꯁ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯔꯥꯙꯥꯅ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯁꯔꯄꯟꯆ ꯑꯗꯨꯅ ꯔꯥꯙꯥꯗ ꯅꯌꯥꯝꯕꯒꯤ ꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯍꯜꯂꯤ ꯔꯥꯙꯥꯒꯤ ꯃꯌꯥꯝꯕ ꯑꯥꯔꯖꯨꯟꯅ ꯔꯥꯙꯥꯗ ꯁꯔꯄꯟꯆ ꯁꯥꯊꯤ ꯄꯟꯗꯨꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯀꯔꯤꯁꯨ ꯃꯤꯄꯥꯏꯒꯅꯨ ꯍꯥꯏꯔꯛꯏ ꯔꯥꯙꯥꯅ ꯍꯣꯏ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ ꯔꯥꯙꯥꯕꯨ ꯁꯔꯄꯟꯆ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯜꯂꯦ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯄꯤꯌꯥꯔ ꯁꯦꯝꯃꯒ ꯈꯨꯜ ꯑꯗꯨꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯅꯕ ꯊꯥꯗꯣꯔꯛꯏ ꯔꯤꯁꯤꯒ ꯔꯥꯙꯥꯒ ꯑꯃꯨꯛꯀꯁꯨ ꯄꯤꯌꯥꯔ ꯇꯥꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯟꯗ ꯎ ꯃꯁꯥ ꯊꯥꯔꯝꯕ ꯑꯍꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯏ ꯔꯤꯁꯤꯅ ꯑꯅꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯔꯝꯒꯦ ꯍꯥꯏ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯔꯤꯁꯤꯒ ꯔꯥꯙꯥꯒꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯅ ꯂꯩꯊꯣꯛꯂꯒ ꯍꯦꯛ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨ ꯎ ꯃꯁꯥ ꯇꯦꯛꯂꯒ ꯃꯈꯥꯗ ꯇꯥꯔꯛꯏ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯔꯤꯁꯤꯒ ꯔꯥꯙꯥꯒ ꯆꯪꯁꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯩ ꯔꯥꯙꯥꯅ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯇꯧꯔꯛꯏ ꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯗꯥꯏꯇ ꯂꯩꯇꯦꯀꯣ ꯈꯨꯟꯖꯥ ꯑꯃꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯈꯣ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤ ꯑꯃ ꯁꯤꯔꯦ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯈꯪꯕ ꯌꯥꯏ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯤ ꯑꯍꯜ ꯑꯗꯨ ꯃꯤꯠ ꯁꯤꯡꯂꯛꯏ ꯑꯍꯜ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯤꯁꯤꯒ ꯔꯥꯙꯥꯒꯕꯨ ꯄꯨꯟꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯍꯜꯂꯤ
Radhabu lambida angang nupi macha amana faraga magi mayumda magi mapado naaduna leiri amta yengbiu haiduna pusille. Matam adu numidang wairam taini. Radhana nupi macha adugi mapa adubu layengba loiraga thorokpada numidang taraga leiramle. Radha mathanta achikpa lambiduda kina sattuna leiringai. Lambi nakanda thalamba mai adusu khanghauduna phutlauna mutki. Radhana amambaduda satpa kiduna leiringai. Rishina magi maningdagi bike ki light thalai. Radha kanano haiduna ontholaga yengi. Rishina Radhagi manakta mane haiba khangnabagi damak kidanaba sangsille. Radha Rishini haiba khangbadagi akiba pumba loina kokre. Radha Rishigi bike mai mangaladuda paraprap satli. Rishina gari adu tapna thauraga Radhagi lambi adu mai thale. Asumna Rishina Radhabu magi leifam phauba thinbirame. Radha thamoinungda harauba phawi. Adubu Rishidadi mahak harawi haibasi khanghande. Magi leifam aduda paraprap sangsinki. Masidagi mathangi numitta senior doctor aduna junior doctor sing adubu mafam madudagi manung sangsin bada leiba khungang da sattuna layeng nabagi damak auto khara wairaga makhoi pulap thadorai. Radha hoina tonglibo auto adu ikhang khangudana khamlai maramdi makhoi gi mamangda satlibo auto sing adu mathang loina khamlakpadagi makhoi gi auto adu su khame. Radha gi mamanabi amana khuladugi ahal lamada kari tawba yaurage gari satpa yadrisibo aina hangi. Ahal aduna doctor khara mamangwaida accident thoktuna lehoribani. Radha Rishi oiriba zatla haiduna accident thokpham aduda sangsille. Matam aduda auto ama seplaga Rishi ne hek paiba bol adu taraga lerame. Radha na miyoi amada makhoi sing adudi kadaida lekhrage hangi. Khunja amana makhoi hospital da pukhatkrabani. Radha hospital tamna makhongna yamna pakhatna sele. Radha hospital yorole. Accident aduda sathina solibadi Rishi na lamdre. Rishi gi marup Rahul oiramle. Rishi na Rahulbu treatment fazana tawbiraga lerame. Radha Rishina karisu toromdabaduda wakhan khara ne tai. Rishina sumi ma lakpa male haiduna laithoktu ni yelpa matamda Radha oirame. Radha na Rishi ge manakta sangsilaga Rishida chejena konsille. Mastagi makhoi ani amuk nuksinaba haure. Makhoi ani nuksinarakpagi khungang aduda isai phajaba ma saktokle. Mastagi makhoi ani na yumda halakpa matamda makhoi ge laikai gi Ganesh irat thauni torame. Mamangi matamdadi makhoi gi imung ani adu punna harau tayamna jagoi saduna langminakhibani. Adubu handakti imung ani adu tumina lainakre. Ahingi matamda Rishiga Radhaga isingi tingki manungda mi kanamata khangandabida lonna unai. Rishina makhoi family ani asi wangana dabida khatnaraga adum lairadi yararoi. Aikhoi ani dasu soidana bera karani. Aduna imung ani gi misingse aikhoi ani na punsinaba hotnase. Masidagi mathangi nungthinda makhoi ani teles pathakta wari sanarambadagi Rishina makhoi gi mama ani asibu kaunanabagi pambai ama laire hairaga magi mamagi sari ama Radha khoi gi phi phawriba marak aduda langsinki. Makhoi ani mama ani duna phi lawsin balakpa ngai duna lainare. Mama ani duna phi lawsin ba thorokpaga makhoi ani su thorai. Radha na mama da ima makhoi gi sari ama sida laire hai. Radha gi mama na nachindu tumina layo. Makhoi na suikhoi da hanglaktri basini. Radha na Rishi da yadre hai duna ingit torai. Rishi gi mama na sari thi duna lairingai da Rishi na ima nangi sari do aidi nuksina moirom do humdana pairamdau male. Amta hangaga yengo. Rishigi mama na makhon kalapna Radha hoi mama ta na bagi sangda mahana ingoda kumhai da pirakhibani masi mangoda adum leijakhrasanu. Radha gi mama na adu oiravadi nang na ingoda festival da pirakhiba sari silauro haiduna sari ama Rishi horam da langsilai. Rishigi mama na makhoi gi yumda thabak shubi manga kaubi nupi mabu kauraga langsilakliba sari adubu oijaro hai. Radha gi mama na amu makhoi gi yumda thabak shubi ganga bu kauraga nang yum sengdoknaba phi aphataba leite hairamba natra yengo masigi sari angang basi oina amotpa sengdokpada sijenaro. Mama ani adu phi kamnaraga sangnakre. Makhoi ani nadi phagani haiduna tawruraga hu ole haibaduni. Mathangi sinda Rishiga Radhaga laisangda karam tawraga makhoi ani gi mama ani sibu yanahansige haiduna wari khanarame. Rishina angka phone tagadaba idea ama leire. Makhoi ani na yamna pamna yengba TV serial gi hero ama leire. Asumna makhoi ani na hainaringai talak aduda mama ani adu laisangda lai khurumba lai. Makhoi ani su ego di aroibini. Laisangi lai khurumbagi laisang round koibido. Amana hana chatkrabadi amana ngairaga mathangi round da mana hana chatnaba honai. Amasu adu mangai mathangi round ngairaga mana hana chatnaba bu honai. Radha gi mama na talak aduda mafam aduda TV serial gi hero Dr. Babu gi role loba nupa ama laisangdagi thorokpa ui. Radha gi mama Dr. Babu haina kauraga hero adugi manakta sensilli. Aduga nangna di khanglam loi aikhoina nangbu kayam pami haibado. Nangbu yamna ngaujaba aigi inau nupi ama sulai.
maga unakho haiduna Rishigi mamabu kawi. Rishigi mama Radhagi mamana khangawdana korokpaduda ngai. Munna yengsilubada TV serengi hero Dr. Babu lerami. Rishigi mama su Dr. Babu gi manakta sensilli. Makhoigi mama animak hero adubu thengnabada yamna harawi. Radhagi mamana aigi inaw nupi se nangi fan ni. Aikhoi nangi TV serengi episode amata lemna thade. Loini yengi. Rishigi mamana Dr. Babu bu laisang asida lai khurba laklibro hangi. Dr. Babu saba hero aduna hoi mani. Radhagi mamana Dipadu purakpa yadro. Madi mathanta lehauramani. Hero aduna ima hek haibaga Rishigi mamana nangna mafam sta laklibasi monita da flat tawba laklibra hangi. Hero aduna nate ima masidi shooting nate. Ai isagi lai khurba laksabani. Mama ani aduna TV serengi wari adubu asengbagi oina khanduna ibungo nangi nupiga nachagabu luna chana tawbiyu. Dipaga phajana leiminaw hai. Hero aduna film da uliba tawriba sariba singasi asengba taibang palasida nusi sanana imung manung leiminaw afaba taw haiduna ulibani. Ima anisu nusi sanana leiminabiyu. Khatna chainaba kalak yengthiba amata tawbigano hairamaga mafam adudagi satkre. Hero aduna satkraba tungda makhoi anina hero adugi maramda wari torombadagi makhoi ani saunari haibadu ningsinglakpadagi wari sanarambadu chap leppi. Tawriba mataw asibu Rishiga Radhagana lumduna lona yenglibani. Mama ani adu yumda hanbagi auto phabada chap manana MVP colony ngakta hai. Makhoi ani chap manana haibadu du yengne. Rishigi mamana Radhagi mamagi manakta sangsilli. Radhagi mamana su chatmina se haina machinna haidrabasu thamoina ingitna hai. Makhoi ani punna auto tongduna yumda hanminakhre. TV seren yengbagi makhoi ani masimadi kanaba lawre. Rishiga Radhagana amuka hena harauba haibadu oire. Mastagi makhoi ani numidangda lona unai. Radhana handakti baba ani semu tinahan batare kamdauba. Kari plan lairage. Rishina handakti nangi plan amu yengba tare. Aigi plan di loina mai pakre. Radhana mabu yamna kok leitabagi type magi su plan lama torokani. Hairamaga mafam adudagi satkre. Mastagi mathangi numitta Radhana mapagi sa piba sangba matamda mapadi bathroom da iruzaduna leirami. Radhana magi mapagi phone mai chapaga leiramba ubadagi laukhatlaga Rishigi mapa Chanti da WhatsApp ta hi hana message thazili. Santi na su hello bro haina message halai. Radhana mapa saraga nangbu kari tawribano hangi. Nakala madana Rishina mapa Chanti saraga ai nangi wakhal tawramlibani haiduna message halai. Radhadi Rishini haiba khangdabanina magi plan mai pakle haiduna harawi. Radhana mapa saraga aishu nangbu mangda urami haiduna message hanki. Rishina mapa saraga aishu nanga unaba pami haiduna message halai. Radhadi haraubana loikre magi plan mai pakle haiduna madi Rishini haiba khangjaba natte. Masidagi silasi Radhana Rishida mahaki extraordinary plan lama semle. Nangi baba su yare. Haujik aigi baba khakta ngaire. Masu yaraga diloire. Rishina masu extraordinary plan lama tawre. Nangi baba su loini yarabani. Haujik yahangadori basi aigi baba khakta ngairabani. Radhana ngaikho aigi plan se hanamta phasana hairake. Aina aigi baba gi phone adubu laure. Aduga nangi baba da hi bro haina message thajin kibani. Adudagidi noi babana kamaina reply pira ikhangbra. Rishina hi bro. Radhana chumme kamai khangino. Message maka hairake. Aina amukasu kari toribano hangbani. Rishina ai nangi wakhan khalamlibani haina halakbra. Radhana adudi message to nangna halakpani ne. Rishina nangdi karigi noi paabagi phone to pairuriba. Nang naigi plan se loina mangta halabani. Radhana hello aina hana message thakibani. Aduga kamaina nangi plan oidoiba. Rishina oiningba ma oirabasu plan adu fail oiraba natro. Radha sawi Rishina makhoi ani film yengluse yabra hangi. Radhana film nina aribadura honda kanamata leramoi. Rishina nangsu aisu bit amata leitre aduna cinema yenglaga ngehak potharo silaw. Makhoi ani film ariba yengba lakle. Film adugi isaigi sarukki matang yorokpada ahal sing mayam ama yamna pamna nungaina harauna jagoi sanai. Marak aduda makhoi anigi mapasu nungaina punduna jagoi saba yaurami. Marak aduda makhoi anigi mapa anisu yamna nungaina ahan mayam jagoi sariba marak aduda yauduna leirami. Makhoi ani ngakpana loikre masibu mangla taibangla haiduna khalle. Rishina makhoi anigi mapagi marupki mari asi lai laktuna sukhaidokna banga maroi. Masidagi silasi mathangi numitta makhoi medical tamliba mahiroi sing nupaga nupiga panja sanai. Masidagi silasi mathangi numitta makhoi medical tamliba mahiroi sing adu nupa nupi khaidolaga panja sanai. Makhoi mathang sanarakpana Rishiga Radhaga amuk sanaba tare. Rishina Radhabu
Panja namlamdaida Radana Rishigi mamaida ising haizilaga mahakna Rishibu chit tawduna Panja ngamki. Rishi hoi nupa singaduna chit tawraga ngambani. Nupi singadudi chit tawgera ama tawgera ngamme haiduna harawnai. Rishina Radadasu ising haizingani haiduna tanai. Radasu Rishina tanarakpadagi koichen chenduna ising haizindanaba thaidoi. Rishina Radadani haiduna ising haizinbada Radana thaidokibadagi Radagi mayamba Arjungi mamaida oina ising ado haijinki. Arjun yamna sauna Rishigi manakta sangsili. Radana mayamba bu khame. Adubu mayambana nang yumda satkro chalo haiduna laukhatlaga tanki. Arjuna Rishida kari maramgino karigino nangna aigi ichan nupiga mafam masida miya marak asida lakna fana sanaduna leiramlibase. Rishina iyamba haibaga Arjunna nangi kanana yamano haiduna Rishida khut thanaba tawi. Adubu Rishina thaidok haubadagi palhaudre. Arjun sauningbana loikhre. Apaiba saikak amana Rishida thome. Rishina magi makhutna ngakthokpada chaikak adu pumtek tekre. Rishina iyamba miyama mangasida iranga masagalakano. Arjunna hey nangna ingonda warning tawba yabro haiduna Rishigi golarado paiduna niki. Arjunga lakminaba rajniti tawba mi amana Arjunbu election matamni mi khanaganu haiduna khamdoi. Arjuna Rishida nang election matam oibagi naraibak pharabani hairamaga mafam adudagi yamna sauna satkre. Rishisu haifam topam khangdana tumina lehawi. Atopa mi kanagumba ama oirabadi ngasaina phi subagum fajana sudatlamladabani. Arjun mayumda yamna sauna halai. Aduga Radagi kada sanglai. Rada mayamana mabu thina ngangsera ani haiduna nontharaga tumina lei. Arjuna hey ai nangonda karisu ngangloi chairoi. Aina nangbu ngasi phauba nangi ming amukta kaudribani. Nangbu aina ichan tombi haibadagi wa makha tadabani. Aduga nangna aibu phuba ngamba aigi thabakta khongpakna kauba ngamba miyoi aduna aingondagi hena maru oirabadi nang maga loinaduna koiba langba chatminau. Masi oirabadi nang yaraba natro. Aigi so apamba madi tawdaba yaroi. Ngasidagi nang aingonda dada haina amuk hana kauraano. Rada mayamba bu nungsina karisu haiba ngamdana yengi. Arjuna Radagi kaadagi yamna sauna thorakpada mamasu ngasaidagi hainari wofam singa sibu taaduna leirame. Masidagi silasi mathangi numitta Arjun hoi party da bot lepa miyoi amagi campaign taurame. Campaign haudoliba mafam aduda Rishisu magi miyoi kharaga bot langba mi shaduna lang kheduna tawi. Bot lepliba miyoi adunadi Rishibu kananu karino haiba karimata khangde. Bot lepliba miyoi asigi maming Madhu kawi. Rishina Madhugi manakta sangsilaklaga mangonda mina hublakpa lay pareng adu Madhugi mangaksamda mana mu hupsili. Aduga khura yengo athuba matam masida nangna solid tawkhre. Nangna soidana mai paklagani. Masi pumnamak asi aigi iyamagi mapanani. Arjuna Rishi khoida nakhoi mafam masida kari tawribano chatkhro chalo haiduna tali. Rishina aikhoidi nangna kaubasu natana nangna aikhoibu tanthopa ngamloi iyamba. Arjuna kanage nayamano. Rishina Krishna Khura Arjunga Krishna gabu marup oiba tinaba yadabrane. Bot lepliba miyoi aduna karigi yaroi marup ngaktani. Arjuna bot lepa ahal aduda Mr. Madhu masigi angang singa si leirabadi campaign asi hauba yararoi aduna makhoi singa sibu tanthokho hai. Rishina aikhoi nangna invitation torokpagi lakpa natte. Aikhoidi aikhoigi hero na kaubagi lakpani. Talak aduda Ranana aine haiduna miraktagi thorai. Aduga Ranana Rishi khoi asi mahaki fan ngaktani hai. Bot lepa ahal aduna Rana nupa masa singa sibu nangi kangburo. Ranana hoi mani araiba mi amata natte. Masidagi Mr. Madhuna kanade. Chalo chalase campaign haurse haiduna makhoi pulap campaign chatpa haure. Asumna makhoina lambida campaign lakpada manak adawaida angang ama maising le haiduna mi mayam ama launarai. Rishi hoi Arjun hoi mafam aduda sangsinduna angang adubu hospital da puna bu hotnai. Arjuna angang adugi mamada hospital da khara thuna satkhro haibada angang adugi mama aduna mangonda hauzik paisa seki amata phauba leite hairai. Arjuna mangonda gi ayawbo paisa khara puthoktuna angang adugi mamada piraga angang adubu hospital da pukhat ankhre. Masidagi silasi bot thadaba numit aduda amuk lakle. Mafam aduda niyom lana bot thadagadaba aranba pambai sijinagadaba miyoi khara Rishina khangba ngamle. Rishina miyoi singadugi manakta sangsilaga adombo handakna ahanba bot thadagadoribra karino pakhana ui hai. Talak aduda Rishigi manakta Rana sangsilai. Aduga Rishibu wari saduna puthorai.
masi aikoigi mini yengo ada leiribase aikoigi youth ki leader ni aikoina mabu support tawsi aikoi mai paknaba mahakpu support tawsi masi aikoigi politics ki saruk amani chalo mapalwaida leiru rishina karino mapanda leiru hairibadubu ai mafam masida iyamba arjun ki damak leigani ranana oho nangna khalibado nupi macha adu kira masi politics ni mafam mastagi nathaiduna satkhro chalo rishina aranba pambaida bot thadanaba lai lepliba miyoy amabu laktuna singthoi mastagi maga lepminaramba miyoy aduna rishida khut thanaba taroi adubu rishina oina miyoy adabu phi subugum phajana suthakhre mastagi rana hoigi sinaduna thamlamba mi singadu rishibu phunabagi damak loina sangnarai adubu rishina yamna laina miyoy singadubu police tagi chayama mullaga phajana phuthara'i asumna phunaduna leiringai police mayam ama rishigi maikaida sangsilai arjun su mi khanara male haiduna sangsilai rishina arjun bu ubadagi yamba opposition gi miyoy singna lautuna duna bot huranabagi damak tawre arjun rishigi thabakta illaga mabu bar manungda thamo mahana election asibu thugaiga dore aina party da join tawbadagi mana mabu pusilakpani satra singh asina election asida tawduna leiribasibu karino mahakpu mafamstagi puraga lokapta namsinkhro rishibu police na pharaga puduna satkre mastagi arjun gi party na majority oiduna bot mai pakle arjun na youth ki leader oibadagi majority phangduna mi masing yamna henduna bot mai pakle haiduna arjun bu mayamna thagat pa phongdoknei tv da phawba haptuna arjun gi mingsat aduki matik wangkhatkre aduga rishidi lokapta arjun gi nungaiba paw sibu taatuna leiri mastagi rishibu radagi mapa ramuna lokaptagi lokthok pire rishina yumda halaktuna yumgi thong namlubada imungi missing loina thorai aduga mapana rishida karigi yum asida halaklibano chatkhro chalo imung ani si tokhai tanaduna leiringai saunaduna leiringai marak asida nang nei khoibu amu miyama mangdi yoluriba natro yum asida nangumba biyoy amatagi leifam leite chakro chalo rishina mapada mabulana khanbi kino baba aina haribase amukta tabikho aduga chalo harabasu ai chatkige mapa chantina hey aigi chanupa oirabadi aigi wakhalonbu ikai khumnagadabani adubu nangdi madu khanthaba ngamdene asumna rishida chairamaga chanti yumda yamna sauna sangkhre radagi mapa ramunadi rishi lande haiba khangbanina rishigi damakta khallaga nungaitaba phawe adubu imung ani si saunaduna leiribanina mahana karisho haiba ngamdre rishina yumdagi thorokpada radana makhoigi teles mathakta mabu yengduna leirambadu thengnei radasu ngasaidagi tawriba mataw asibu teles mathaktagi yengduna nungaitana leirame mathangi ayuki tv gi pauda arjun prasad na bota paisa piduna mi leiramle haiduna pauda yaurai arjun paw sibu tabada ngakpana loikre maramdi bahana paisa yenduna mi amatabu bot laikhiba leite mahakti supnatagi miyoiba ma oibagi minungsida angang adugi damak khallaga mateng khara pangkibani mastagi party gi mifam phamduna party gi president na arjun da karinu tawrisibo hai arjun na sar karigi aina paisa yenduna bot khomga doribano magi machanupa aduna mai chingaga phibam soktuna taraga leibaduda aina hospital da pukhro haibada mahana paisa amata leite haibadagi aina paisa khara mateng tawkhibani talak aduda ranana hello Mr. Youth ki leader story amoina sagalaga drama tauno talak aduda police officer SP ama mafam aduda sanglai aduga party gi president da sorry sir Mr. Arjun bu pharu haiduna mafam asta lakshabani mikup aduda talak aduda makhoigi state adugi chief minister changai aduga Mr. SP minute amata ngaikho hairaga TV da Arjun Prasad na paisa piduna bot laiki haiba nupi adugi asengba interview gi video kapthoroi nupi duna hoi chumme sar Arjun na aikhoi da paisa pirai maramaduna aikhoi na magi party da bot thadakhi paumi aduna adubu paisa yelaga bot thadaba haibasi afaba achumba thabakti natte masi phatte haibasi adomdi khangbidabra nupi duna lairik haiba miyoi singna paisa yenduna bot leibani karishu khangdaba aikhoi na kari tawdoino Arjun mamai non thakhi video sigi makhada ranagi mapaga ranagana nupi asibu paisa piduna wa nganghankhibani aduga makhoina TV channel singda paw asibu hapkhibani haibasi video gi makha taba surukta yaurai ranagi mapa macha party gi maya mamanga tuda choppa ikaiba nangle minister na Arjun da thamoi sengna lanthengnarabadi mai soidana pakani haibaduni makha ta na thamoi sengna adumak thabak taw mai soidana pakani haiduna minister na Arjun bu
pukning thogat pirame. Masidagi silasi Risiga Radagana Mayamba Arjungi Manakta Gari Thaujillaga Arjun Bukai Horamduna Mafamadudagi Amuk Gari Hortuna Thauraga Satki Arjunasu Makoigi Matungda Magi Gari to Thauduna Yamna Kanatanari Rishina Hanadagi Silangduna Thamlamlaba Belun Charongamada Machintumba Jote Karlangsillaga Belun Singadubu Loina Pokai Hale Arjuna Belun Pokai Kriba Maikaya to the Yengluba Matamda Magi Mapaga Rishigi Mapaga Yamna Nungaina Wari Watai Saduna Pamagalerame Mapa ani dunasu Arjun bu ure Arjun Magi Mapada mit khani yenge Mana pungano haiba miga pulle haiduna Rishina Arjun gi mamangda Magi gari adu amuka khamlure Arjun yeng thoroppaga Rishina Magi gari adu amuk thauduna satki Arjun su Rishigi matungda tanaki Rishina Arjun bu laisang amada amuk tanahalai aduga makhoi gi mama ani adu lai khurum phamaduda punna laiminei makhoi ani tinare yanare pulle haibadu Arjun gi mamitta uhalle Arjun Magi Mamana Rishigi Mamaga Punduna Leramaduda Ngakbana Loikre Rishina Amukasu Arjunda Uhalamaga Magi Gariadu Hotuna Kana Tauki Arjun su Magi Garidu Thauduna Makoigi Matungda Tanaki Rishina Labi Matayamada Gari Khamduna Mamanava Singa Punduna Leringay Arjun Changsilai Rishigi Garida Family Banupi Edubu Arjuna Magi Machanupi Radara Haiduni Yengluba Matamda Radana Lamdre Radagi Mamanabima Oirega Lerame Arjun Rishida Yamna Sauramaga Mafam Madudagi Yumda Gari Thauduna Satkre Arjun Mayumda Yamna Sauraga Sangai Mapasu Yumda Pamagalerame Arjun Mapagi Mamangda Sounding Manbadagi Magi Mobile Phone Ladubu Laimai the Sapukana Tada Duna Tugai Makola Sibutabadagi Magi Imungi Missing Loina Torai Arjuna Baba Karino Toribase Mafamsta Toribase Karino Yumasida Aigi Belu Sikarino Karishulaitava Angang Mana Aigi Maida Kupana Takiba Aigi Tabakta Makona Kaukiba Aduga Nakoina Aigi Mayota Torolibasi Karino Ngasi Aigi Imungi Missing Asina Aibu Apang Basiramle Ayojik Pireb Amalogani Ayumasida Layo Hybra Natraga Lairano Hybro Haujimak Disaito Mapara Muna Arjunda Nangasibu Kanano Nangbu Kanana Hek Tokrabano Aikoigi Marupki Mariasi Chahi Yankagi Mamangdagi Labani Aikoi Ani Angang Oiring Gandagi Marup Werakpane Aikoi Chamin Takminaduna Aray Late Tanaraga Himinarakpane Nangi Wakandu Maina Aikoina Angang Oiring Gandalera Kide Aikoi opposite team Moina Pauba Cricket Sanarakte Maramdi Aikoi Ani Ama Natraga Ama Soidana Maitigani Haiduna Aikoi Dingam Labasu Maitira Basu Chapmanai Amatani Aikoi Apaba Marup Ama Oibagi Sarasida Tabak Tauduna Punna Leminara Kibani Matamdo Aikoi Yamna Nungaiki Adubu Haujikti Nakoi Polu Badagidi Nakpak Napak Tanaraga Kanaba Taraba Wari Shananing Labasu Sanaba Yadraba Aikoi Karigi Wari Shanaba Yaroiduino Mamana so Arjun Buthembiduna Ibungo Imungani Sitatna Thanaba Yabana Tene Maihoron Dagi Punduna Nushi Sanana Leminarakpani Aikoina Saunaralivase Panakuire Makoisu Ikoi Dagi Chang Taba Imunga Manate Nambu Yaraga di Penthokpasu Kara Hairone Ibungo Arjunna Imaga Babagana Aibu Yamna Fazana Haire Aidi Patrabanina Yumas Dagi Satkrage Karishulaitaba Angang Mana Ngasi Aibu Sanariba Kumay Sikarino Mahana ngasi aibu sahar pumba sida apang basikre hauji aibu mana yamna phattaba mi ama oina aigi imung manungi mi singa sida uhale Arjuna ai mabu ngasi loshingani haiduna nongmai ma pairaga thorakpada Rishida makhoi gi yumda yamba haina kauraga sangsilai Arjuna Rishigi golar pairaga makokta nongmai nammi aduga mafamsta nangi kanana yama leibano Arjun bu mapana khamdokpa yadabadagi Arjun gi mamaida khupakna thai mayamadu ngakpana loinakre Ramuna nangse pura apang bamini phatta bamini nangdina satagi khan bamini mahak leiramdrabadi aikoi kari oiramgani haiba nang khangbra Rishina khura hai Ramuna ngaikoi bungo masigi mise thinduna khangandrabadi yaroi mahakti yumasda tawriba tholiba singasi mahakti karisho khangba mi nate hairaga nongma ahing amada thokiba thodok amagi wari lirai nongma ahing ama Kartika Subaga lona yumadubu thadoktuna chenaba hotnarami Ramuna makhoi anigi mataw adubu teles mathaktagi ui Ramuna manamani laudabida makhoi anigi matungda lona inaduna makhoi anibu tanai matamaduda Rishi thabak ama satluraga yumda halai Ramu Rishigi garigi mai mangaladuda khangkhiba tare haiduna lummaga makhoina tawriba mataw singadubu yengduna laiki Rishina mayamba Kartika Subaga bu thengnabadagi nakhoi kadaida satke tawribano sen khrage tawribra makhoi ani wa amata khumkhide Rishina makhoi anigi nushibagi mayokta lepadi natte adubu kariguma nakhoi anina senthokhrabadi phatta nongda thoklabadi ima baba iyamba
ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯁꯨꯕꯥ, ꯅꯈꯣꯏꯅ ꯇꯧꯒꯦ ꯍꯣꯠꯅꯔꯤꯕ ꯄꯥꯝꯕꯩ ꯑꯁꯤ ꯑꯔꯥꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯁꯤ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯑꯥꯔꯖꯨꯟꯒꯤ ꯃꯤꯡꯆꯠ ꯊꯤꯈꯤꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯑꯩꯅ ꯏꯌꯥꯝꯕ ꯑꯥꯔꯖꯨꯟꯕꯨ ꯐꯨꯔꯨꯕꯒꯤ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯔ ꯂꯣꯏꯅ ꯁꯣꯏ, ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯒꯤ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯏꯌꯥꯝꯕ ꯑꯥꯔꯖꯨꯟꯅ ꯀꯥꯔꯇꯤꯛꯄꯨ ꯐꯨꯈ꯭ꯔꯤꯕꯅꯣ, ꯑꯗꯨꯒ ꯀꯥꯔꯇꯤꯛꯅ ꯀꯔꯤꯒꯤ ꯈꯨꯠ ꯍꯟꯈꯤꯗ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯐꯨꯅꯔꯝꯂꯕ ꯑꯩ ꯀꯔꯤꯁꯨ ꯆꯦꯟꯅꯔꯝꯃꯣꯏ꯫ ꯑꯩꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯤꯕ ꯑꯁꯤꯅꯤ, ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ, ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯒꯅꯤ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯁꯨꯝꯅ ꯔꯤꯁꯤꯅ ꯃꯈꯣꯏꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯔꯥꯃꯨꯅ ꯑꯥꯔꯖꯨꯟꯗ ꯅꯪꯗꯤ ꯅꯆꯟꯅꯨꯄꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯪꯂꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯜꯂꯝꯂꯕꯗꯤ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯅꯪꯒꯤ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯄꯕ꯭ꯂꯤꯛꯅ ꯅꯪꯉꯣꯟꯗ ꯀꯝꯗꯧꯔꯛꯀꯅꯤ? ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯈꯪꯗꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯏꯔꯥꯟ ꯁꯤꯕꯤꯔꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯐꯠꯇꯕ ꯑꯣꯏꯅ ꯅꯤꯡꯂꯒ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯠꯇ ꯎꯠꯅꯗ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯈꯤꯗꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯍꯥꯏꯅ꯫ ꯅꯪꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯍꯦ, ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯆꯣꯡꯊꯣꯛꯇꯨꯅ ꯀꯟꯈꯤꯕꯗꯨ ꯀꯅꯥꯅꯅꯣ? ꯃꯍꯥꯛꯅꯅꯤ꯫ ꯅꯪꯗꯤ ꯃꯗꯨꯁꯨ ꯈꯪꯕꯤꯔꯝꯂꯣꯏ꯫ ꯑꯥꯔꯖꯨꯟꯅ ꯔꯤꯁꯤꯗ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯏꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯏꯌꯥꯝꯕꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯏꯒꯣ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯥꯔꯖꯨꯟꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯑꯩ ꯈꯨꯔꯥꯗ ꯍꯥꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯆꯠꯁꯦ ꯂꯥꯎ, ꯃꯥꯕꯨ ꯎꯅꯔꯨꯁꯦ꯫ ꯔꯤꯁꯤꯅ ꯏꯌꯥꯝꯕ ꯍꯥꯟꯅ ꯆꯠꯄ ꯍꯧꯕꯤꯌꯨ, ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯤꯁꯤꯒꯤ ꯃꯄꯥ ꯆꯥꯟꯇꯤ ꯑꯥꯔꯖꯨꯟ ꯍꯣꯏ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯔꯤꯁꯤꯗ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯈꯤꯕꯗꯨꯗꯒꯤ ꯔꯤꯁꯤꯅ ꯇꯥꯏꯑꯣꯟꯅꯕꯗ ꯃꯉꯣꯟꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯍꯦꯜꯂꯛꯂꯦ꯫ ꯆꯥꯟꯇꯤꯅ ꯑꯥꯔꯖꯨꯟꯒ ꯔꯤꯁꯤꯒꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯔꯥꯃꯨꯗ, ꯔꯥꯃꯨ, ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯨꯕꯥꯒꯤ ꯈꯨꯗꯥꯡ ꯑꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯕꯔꯣ? ꯔꯥꯃꯨꯅ, ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯑꯥꯔꯖꯨꯟꯅ, ꯈꯨꯔꯥ, ꯋꯥ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯒ ꯔꯥꯙꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯔꯤꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯤꯁꯤꯒꯤ ꯃꯕꯣꯛꯅ, ꯑꯥꯔꯖꯨꯟ, ꯉꯥꯏꯈꯣꯅꯦꯍꯦ, ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ, ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯈꯟꯖꯁꯅꯨ꯫ ꯔꯤꯁꯤꯅ, ꯃꯁꯤꯒꯤ ꯏꯕꯣꯛ ꯑꯁꯤꯗꯤ… ꯔꯥꯃꯨꯅ, ꯉꯥꯏꯈꯣ, ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯁꯦꯡꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ, ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯇꯧꯕꯤꯔꯨꯅꯨ꯫ ꯆꯥꯟꯇꯤꯅ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯗꯣ ꯃꯈꯥ తాꯅ ꯏꯁꯤꯡꯒꯤ ꯏꯔꯝ ꯆꯦꯟꯊꯕꯒꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯆꯦꯟꯊꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯥꯔꯖꯨꯟꯅ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯔꯤꯁꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤ ꯑꯁꯤꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯃꯨꯟꯅ ꯈꯪꯉꯨꯗ꯭ꯔꯦ꯫ ꯔꯤꯁꯤꯅ, ꯂꯣꯏꯅꯃꯛ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯑꯩ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯝꯇ ꯐꯖꯅ ꯇꯧꯖꯔꯛꯀꯦ꯫ ꯈꯨꯔꯥ, ꯔꯥꯙꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ꯫ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯁꯤ ꯔꯥꯙꯥ ꯈꯛꯇꯅꯤ꯫ ꯔꯥꯙꯥꯅꯁꯨ ꯔꯤꯁꯤꯒꯤ ꯃꯄꯥꯗ, ꯈꯨꯔꯥ, ꯑꯩꯅ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯈꯛꯇꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯏꯃꯨꯡ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯔꯇꯤꯛꯀ ꯁꯨꯕꯥꯒ ꯂꯨꯍꯣꯡꯕꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯁꯤꯡ ꯄꯨꯂꯞ ꯂꯥꯡꯈꯦꯗꯨꯅ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯇꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯐꯖꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫